ATM booth phaknaba honaramba miyo ani Imphal East District Police na thidoklaba matung pung kharagi manungda phagatpa ngamkhre ngasi Imphal East District Police ki Superintendent of Police Conference Hall da pangthokiba pawgi mifam amada district asigi SP Jogesh Chandra Hobijam IPS na phongdokibada ngasi ayuk pung taruk khara helakpa adwaida Imphal East District ki Andro Parking gi Baigo Sawmill maya da leiba SBI gi ATM booth ama phaknaba honarambagi khudam changdam phangbadagi yamna thunamak mafam aduda sangchinduna yengki ATM booth adugi manungda gas cylinder, oxygen cylinder amadi cutting torch na singba leiramba thengnaki sakhangdaba sing aduna ATM booth adu saurangna nongyai matung minute yankhai rom chatpadagi pung amaga minute 22 adwai phawba phaknaba kanna honaramlabasu hairibe area aduda police patrolling na singba toina chatpadagi phakpangamdana pochai adu langthoklamani booth adu da punna lupa lakh tara taruka lising maudra rom yawi haiba general manager SBI dagi khangba ngamki Thodo sigi matung district asigi police na thijinba haukibaga loinana miyo ani mayum dagi phagat pangam khibata natana makoina sijinaramba polam singado hondo honjin tawbuda sinaba higok masugi Maruti van number AS01A 5662 su phagatki Pharaba miyo ani adudi Asem Rojit sahinu kunmapan apokpa leikhidraba A Norendro Palace Compound amadi Seram Bikram sahinu kun apokpa S Boson Pukhau naharuptagi aduga hojik na Singjamai mayeng bam leikai da leiba asan baka ama waidona leibani SP na makha taraduna Asem Rojit hairiba miyo asi ATM booth aduge hek sorok wangmadagini mahak hojik school van service tawba miyo amani hairi aduga atopa paw amana IM gi lalhoba taru khuthokna bada sire khuthokna bhamdagi khulai mayam phangle Arunachal Pradesh ki Khonsa area da security force ka khuthokna bada NNCN IM gi am kada taruk sire Assam Rifle personnel ama sokle Thogdok thokpam dagi nongmai kyamarom recover tawre haina DGP RP Upadhyaya na hairi nakal ani gi marakta khuthongna baduda NNCN IM gi insurgent taruk tagi tadana sire security personnel ama sokle thogdo sing asi ayuk angan bada Arunachal Pradesh ki Khonsa area da thokibani army gi source matung inadi Assam Rifles ki sipai adu crossfire da sokpani hairi Thogdok thokpam aduda Assam Rifle aduga Arunachal Pradesh ki police joint team amana makhatana operation chathari hairi sabchaba thajaba yaba paw ama SIB Arunachal Pradesh na phangbadagi taruk suba Assam Rifles aduga Arunachal Pradesh police na ngasi ayu angan bada Arunachal Pradesh ki Nginu khunbanak ta leiba Londing district ta operation chathaki hairi operation aduda NSN IM gi kadar taruk sikhi Assam Rifles ki personnel ama shoki Thogdok thokpam da SP Longding aduga CO6AR sangsin khre hairi khuthongna badu ayuki pungni pan makhai adai da hokibani asokpa personnel adu layengaba military hospital da pukhre hairi Khonsa hairiba mafam asi Tirap district ki Tinsukia ki Nongpokta kilometer yang khairom chatlaga leibani hairi aduga atopa pawmana Manipur da covid laichat yangna sandorakli Doctor ani laina laisat asigi positive case thengna khibadu confirm tawna nawa makhatana ngasisu rims ta test ta thakre adubu anganba matam phawbudadi chapchaba paw phangdri State Health Department gi spokesperson su oiriba Additional Director Dr. KS Sasikumar Mangang na thadorpa zero lamana ngarang numidang pung tarit phawbuda rims ki BRDL da laina laisat asigi positive oiba anuba case chamaga kunmari aduga Jenims ta positive oiba manga Jiribamda ahum punna chamaga kunthani thoi thengna khi hairi Hujik phawbuda punba case lising amaga chamnga marphuni thoi shure aduga active case satret ki yankhai leiri miyoi chanipan kunthani thoina naba phakre aduga naba phabagi chang asi chada 52.59 oire hairi Arobada Pawgila News Reader gi video bu yengdiri bu khuding mapu thagachari